Yumbuna chatthoklingeida upu phakaiduna sana amadi sel yaona hurankhre CCTV gi memory su yaoramdre hairi thodok adu Imphal West ki manung chanba Patsoi police station na konba langjing CRPF camp maning da leiba khomdram somen kauba miyoi amagi imung amada thokibani hairi sana amadi sel yauna CCTV footage yawba memory hurankiba adugi matangda yumbu gi loina bi khomdram ombi vanupati na hai mahak tang ahumda mahaki mache gi yumda birthday ama yawba chatki numit adudagi mache na makhoida Laikro haibadagi numit adu mayumda handana machegi mayumda lekhi nongalaga ayukta mayumda halakpada yumgi mingsel kaiduna leiba thengnarakibani ventilator kairaga leirambaga loinana almira su hangduna maduda yauramba firol sing adu makhada taba thengnarakibani madudagi chingnarakpadagi check tawrubada upuda yawba sana amadi sel leiramde khanglakpani sel amadi sana adu punna lupa lakh ani rom oigani hairi mahakna makhata na hai mahaki mapuroibasu second MR da thabak tawbagi yumda leite angang ani su tamagi mapanda laikibana yum asida mathanta laibani maduda mahaksu mache hoida leklubagi mi laitabagi khudong chaba lauraga huran khiba oigani masigi matangda mari leinaba singna thigat piraga chenaba sing fabinaba su khotnabiyu asigumba huralanagi thodok chatharakpa asi nungaite haina su fongdokhi tema kenogi hokiba tang ahumda yumgi posai mangre haja kamai tawno do yumjida sanam pamang kamai thindare duga tang kya pura mangraga tang kya thinabi matung da hayo tang ahum Saturday se ai gi masugi birthday leiba aduda aina akhoi se na e ngahla wangang gi birthday se yawwa na haibido ai sinung dawairam mangon gi mai se thalaga ai se hui ama loi hui se thado maga ai se ngahak chaluge patheng ju theng dawsu natabasi bo haidana ai se chatli sapa seida akhoi se na e sai sing charaga tamna chalo doi sum pungji sum thengjala ko dei nathana sungai bani na lektho ngasi di na akhoi se hoida tang ahung ge nungda no hing jimi lekthore ba lektho kan sida ai se no ngala kan sida akhoi je ga punna pung 8 ka aina yum jarok se pung 8 makhai bogi manung da ai se yum de yawra kan sida thongjau je hek hang ba seida ventilation gi glass loina pungchai chai ga leirami ba ai se soi lawe sagala soi laura kan sida aina khal ai se yeng hak lepaga yenga kan sida aina kai gi no si pakan mingjen kai si maning da gi thong nungna thomokpagi kai da haibe go khal sang ha amu khale khala kan sida phurisu amma phurisu chakhairami ba chakhaina ba aina hais masidi kana to mande kamai to jana phurise phianda lebo phurisi kamaina tarino hairaga ai se kana khoi CC camera TV line thoka da thamme ba table da adaina line thoka da phatlaung na change phatlaung changa CC camera se leiramdagi de aina akhoi se da hai je si leiramdre hairaga ai je akhoi je thanama ga ai je thukat boi kai boi torakan da aina awang thangbi akhoi yumgi awang thangba thangna ba se aina kaure ba ko kaure ko kan ai jai suinda ana kaur kan da kai dorage aina launi hem ta launi ana haira kan da la kan da akhoi se yengminara kan da yengsi samai tor aina four phase haidi bill ventilation ka thangna four phase ai ama kham thai leiba aina upu kan four phase mari yenge four phase te kaim tawram dre ba ko adagi de aina mu godage line thoka da sanga kan da iron godage ahum leye 3 phase ani maga adagi double phase amaga ado aina double 3 phase ani do aina amada salaun hangdo kan da ahan ba hangdok basisina kano aina kano do khoigi ana kari khoigi cortex aina polythene da thambe da kano da daba thamba sai da asi hangdok ko yaumdre na hes amu chona kanda kano gi sana thamba gores da hangdok kan da sana jing amati yaum da bani ba adagi de hector lawai len phuje sale adai sat base sana amte yaum de se kana tom de adi